US President Donald Trump ki oibe Asia gi khongset asi makha tana mafam kya ama chatkadawri friendly oibe nation sing asi losilakhlaba matungda hauzik US ki khwaidagi yamna chawba competitor oiriba China hairiba country asiga wari watai sananabagi damakta China gi President Xi Jinping ga unanabagi oiba planning amakak leiri maduda sunatana maki oiba khongset asida North Korea gi luchingba Kim Jong Un ga su unaba yai haibagi oiba wafam amasu thorakli Trump ki 2025 ki oiba Asia gi oiba khongset asigi ihananba fanthungfam oikiba Malaysia gi oina laikiba ASEAN gi oiba mifam maduda trade amasung makhal makha kya gi oiba agreement kya ama sign tawna planning kya ama chathakre aduga hauzik US President Donald Trump ki global peace ki damaktani haidna santi purangnabi damaktani haidna lanfam kya ama loishinbagi oiba sangsilliba khongthang asigi yamna chawba khongthang ama oina matam kharagi mamangda Thailand amasung Cambodia hairiba country ani sigi matam kuinadagi seyedna lakiba ngamkai oiba wahaudagi thokiba lanfam adu loishinkibagi oiba yamna chawba nakalani makki oiba peace agreement ama uba fangkre ngasi US President Donald Trump na guarantor oiduna Thailand amasung Cambodia gi oina peace agreement ama sign tawriba asida nakalani makki maikei di lanfam asi yamna kankhalakpa matamda US na karigumba lanfam asi loisindaba taragadi nakal animakta ahenba tariff even sanction kaya ama fawba thamjilakpa yai haibagi oiba trade gi oiba akiba adu thamlaba matungda lanfam asi loisinba ngamkibani Trump ki maikei gi maki Asia gi oiba ahanba panthungpam oiriba Malaysia hairiba mafam asida yorokpa matamda Asian nation kaya amagi maikei gi haraukti yamna oktuna jagoi sabagi oiba face adu loisilaba matungda peace gi oiba agreement asi sign tawba loireduna Japan hairiba country asida amuk makha taba khongsatta lakre Japan hairiba country asida su haraukti yamna oklaba matungda lanmi kaya amaga US President Donald Trump ga jagoi sabinabagi oiba video sing thorakli US President Donald Trump ki oina lakliba journey asida thoidokpa policy gi di khangde jagoi gi oina di aduki mati yamna marang kaina sare hauji asi USA hairiba country asiga China gi oiba yamna chawba trade war amakak leiri hairiba trade war asida hauji China hairiba country asigi maike gi rare earth minerals sing asida leiriba control asina maram oiduna hauji US na China gi mathakta thoido hendokpa akanba action sing tawba ngamduna adumak leiri matam kharagi mamangda 100% tariff thamjingani ahenba action ke ama tawgani haidna Trump na phongdokluba adu hauzik thabak oina onthokpa ngamdaduna leiribani masigumlaba matam asida Trump ki oina lakliba Asia gi khongset asida China ga leiriba trade war asida US na hanjin maithiriba rare earth ki oiba supply chain asida hauzik China na dominate tawriba asibu singnaduna atopa China dagi nataba atopa countries singdagi rare earth minerals sing asi lawnaba gi oiba alternative sing US ki maikei dagi yamna kanna thili hauzik US President Donald Trump na Japan gi oina lakhiba khongset asida nauna khalakhraba Japan gi Prime Minister asiga US President Donald Trump ga unaraba matungda hauji country nisigi maikei gi rare earth mineral gi oiba deal amakak sign tokre hairiba deal asida USA hairiba country asina Japan dagi yamlaba rare earth mineral sing lowba gi oiba wafam sing yauri hauji USA hairiba country asigi maikei gi China gi oina leiriba supply chain asibu singladuna rare earth mineral gi oiba market asida diversification gi oiba process asi yamna kana lepalitina sangsilli hauzik USA hairiba country asigi maikei gi Asia gi oina lakliba Trump ki khongset asida Japan mu yamna maru oiba role ama oina lawraba matungda rare earth mineral gi oiba agreement ama sign tawbi khwaidi chawba maram asi ngasi mak Japan hairiba country asida aduki matik yamlaba rare earth mineral gi oiba reserve sing leiribani Japan hairiba country asi su matam kuinadagi China hairiba country asida rare earth mineral gi damakta adumak depend tawduna lakba country ama khangni ngasi su Japan hairiba country asina China dagi aduki matik yamlaba rare earth mineral sing adumak lawri adubu Japan hairiba country asida 2018 da survey tawbada thengnarakhiba aduki matik yamlaba rare earth mineral gi oiba reserve sing leikhaba matungda amasung China hairiba country asigi maikei gi rare earth mineral asibu mapung fana control tawsilakliba monopoly amagumna chatharakliba asida Japan gi maikei gi masibu matam leiringide thengna hodaba yade haibigi oiba wakhalon aduga haukiba chehi kara asida rare earth mineral gi oiba extraction dagi hauraga refinery amasung makhal makha kya gi oiba processing asi chatharaba matungda sizinaba yaraba rare earth mineral gi oiba materials sing adu semba gi oiba process asi yamna kana sangsilibani aduga ngasi China hairiba country asina rare earth mineral asi mapung fana control tawwi hairiba asida rare earth mineral asi malem asi gi mafam atai da leitabadi nate USA da su lei India da su lei mafam kya amda lei adubu khara marang kaina leiba amasung extract tawbada laiba haibigi oiba wafam amasu lei adubu hauji ki oinadi khwaidigi yamna luriba asi rare earth mineral asi extract tawbagi damakta mathau tariba gi technology sing asini China hairiba country sigi maikei gi aduki matik yamna ngallingai gi matamda miyamna rare earth mineral asigi oiba value asi thoidokna khangdingai gi matamda aduki matik yamlaba senfam sing thadaraba matungda rare earth mineral asigi oiba extraction gi oiba technology asida aduki matik yamna mangjin thana changsin khibadagi ngasi China hairiba country asina rare earth mineral gi damakta globally dominate tawduna adumak leiriba asini adubu lakadoriba matam asida hauji US ki maikei gi sangsilakliba khongthang asi aduki matik yamna yangna sangsilakpa sin ahonba kharadi adumak uba yare
Rare earth mineral asi malem asigi mafum kiyamda marang kaina leijaba taragasu atopa country singi maikeidagi ngasi hairiba minerals sing asibu lawthoktuna extract tawba ngamdabagi khwaidagi yamna chawba maram asi hairiba minerals sing asi lawthokpa matamda aduki matik yamlaba technology sing sangli yamlaba senfam sing sangli country kiyamagi maikeidagi senfam sing adu puthoktuna makoyi oiba infrastructure adu saba ngamdabagi adumak import tawbusu yauri aduga China hairiba country asina ngasi leiriba sang adu yawnabagi damakta infrastructure sing semgatpa matamda USA hairiba aduki matik yamna sel pairaba super power ni hairiba science and technology da aduki matik yamna chawkhalaba USA hairiba country asina fawba khudakta China gi oina leiriba market asi sindoktuna makoina pothokpa ngamdabadagi ngasi fawba China du depend tawduna leiraga China amasung US ki trade war asida China na rare earth mineral asibu thingzilaba matungda US bu aduki matik yamna waba se thing ama piriba asini Matam kharaги mamangda India gi yumthangnariba Pakistan hairiba country asina makhoi oiba rare earth minerals sing lei haiduna US President Donald Trump da utkraba matungda USA amasung Pakistan gi oiba yamna chawba deal amakak sign tawnakhibagi oiba wafam su leikre masigi makha tarakbada ikui kuidringaida Australia hairiba country asiga USA gi oiba rare earth mineral gi oiba agreement sing sign tawnaba aikoina pauseda adumak ukraba aduni US President Donald Trump ki oiba Asia gi khongset asida mathang lakliba asida China hairiba country asigi luchingba Xi Jinping ga unadringai gi mangjongnana US ki oina hauzik leiriba rare earth mineral gi oiba dependency asida atopa option kaya ama leire haibagi oiba Saktam asi hauzik China hairiba country asida utnabagi damakta Trump ki maikedi yamna kan honari karigumba rare earth mineral gi oina leiriba US ki oiba darkar tariba asi atopa country singdagi fangba ngamkiba taragadi ngasi USA hairiba country asina trade war da China dagi maithi duna adabak leiriba asi makata na leiroidoribani Rare earth mineral gi oiba source asi hena fangliba makai hauzik Trump amasung Xi Jinping unagadoriba asida Trump ki maikedi Xi Jinping da akanba condition khara thamba yagadoribani Nakalamurom hauzi US President Donald Trump ki oiba Asia gi oiba khongset asida mahaki security gi damakta yengduna mafam swaisida hanadagi deploy tawduna leiriba US gi oina leiriba military gi oiba aircraft ani khak kai kibagi oiba tawdok sing thorakre USA hairiba country asigi maikedi China gi oina disputed area oina leiriba South China sigi oiba mafam asida freedom of navigation haiba USA gi maikedi gi free movement gi oiba wakalon asibu mai pakna pangthoknabagi damakta mafam swaisida achat awsing yengsinduna adumak lakibadi hairiba operation asigi manung channa hauji USSS Nimitz hairiba US ki aircraft carrier asida yawba MH-60R gi oiba Seahawk helicopter amakak taduna kaikibani masigi ikan kanaduna pungkhairomgi oiba matam amakhakta FA-18 Super Hornet fighter aircraft amaksu hairiba aircraft asidagi nugtigi adamak chathaba adugumna patrolling gi damakta thokpa matamda ikhang khangawdana kaikibani thokriba thawdo asida US ki Seahawk ki oiba helicopter adudi yawkiba US ki lanmising adu mapung phana rescue taw Kodong tiningai oidre haibigi oiba wafam sing fongdorakli masida sunatana USA gi oina kaikiba F-18 gi oiba Hornet gi oiba fighter jet adu kaiba matamda pilot aduna matam chana eject tawba ngamhawbadagi kankre haibigi oiba wafam asi fongdorakli Thokriba thawdo asigi matangda Chinese Foreign Ministry gi maikeidigi humanitarian gi oiba mateng sing pange haiduna USA do fongdorakri Nakalamaromda China gi maikeidigi mateng pange haijaba taragasu atopa statement amakakta hauji USA gi maikeidigi South China sigi oiba mafam asida hangar handana makhal makha kya gi oiba military gi oiba operation sing chathariba asi mafam swaisi gi oina leiriba regional stability asida singnabani lanfam amagi damakta irang sakatpani haibagi oiba maransu adamak siraktabadi natte